BJP da aina always aina question ani ahum sum hangjari je Prime Minister unaba ngamdri se karigino amuk tang di si phongdok piro ba moina yarak ta baira Honorable Prime Minister unaba ngamdri si Manipur gi BJP na karigino hangaga moina Home Minister na sam phajana yengchali sidi ni si kari pau khum no ba akoina hangmana Prime Minister unaba ngamdri se karigino haiba answer do ma pibiyo ba BJP na aduga magic number laina popular government ama sema ngamdri se karigino semso BJP na haibiyo ba mase leader yam oiningba BJP gi mayam sina Sri Biren Sintu okanda leader oiningen tawrba mayam do hojik moi leader am da khanba ngamdra ba ba Sri Biren khakta nate ba moi BJP da soiri je leiri mayam si sune ba pulap ne ba si loina akoina sigi burden puno si Sri N Biren da taisana ba yaro ba moi BJP gi legislature mayam si so equal responsible oye ba karigino moi na keno tawri se adagi BJP si kwainai ngakpa party am ne yo Manipur gi irang ji kuiman gre waman gre misi mina se matam sangman gre loisanna ba hotna biro haidana karam matam da loisal hangani karam matam da shanti purakani na ha Congress na BJP da question hangaga BJP na khummine noi matam da su mama ngai da su naga ku ki lan tawrami sidi maitai pangal lan tawrami sidi hatok na rami sidi haine nate sahi ani sure lan tawrisi henjal isi misi mina yamalle ware irang loisan biyo harga ama mangai de su lan tawna rami du haine nati yengo ba khoma iba answer se si kari no ba moina justify tawjari si masa ma thanda si kari logic no haiba akoi di gyan ta ba phangde la ba phangde ba angak pana pik thalle ba iyo moin tawri myam se aduna ai loisan jarak pada koina haining bade sigi ojabi mol na hai hibado Masi yamna kaino tawba pot ne ba sigi president rule thamisi constitutional order se mangdhara ba kaidhara ba constitutional disorder lairi ba mayam si restore tawna na ba thamba president rule natte sidi BJP gi party gi manung gi oiba moi gi strategy ama yat pa yana na ba makhoi gi face saving oina toana sathaba moi gi hidden policy game plan ama ne ba aduga last in hiding body example ama pira loisan jage aikoina BJP da yam nungai jada base BJP da oina nungai jada banate Manipuri macha ama oina aikoina makoi ju Manipur macha ne na BJP oijara so Manipur macha tane akoi party mana jade haiwa ne akoi kaisu sumaina phana ngangna so lambi thengna ba harawar bene kangnani awaba am tare haibda loina mating pangna doi natro adu si yamna nungsi ba amarom dati akoi irei baksi da iramdam si da poga saw minna ba ngakta ba adu BJP gi leader da asuk yamna usit thawoi da ba moibo tathi tawoina tawbi ba asuk hanthana treatment tawbi ba se masi akoi nungai ti haibne ba center gi BJP na Manipur gi BJP da tumitin kang to han basina maram or kanda Manipur praja so tumitin kang dong na tawhalle ba adu aina pizage khali example si sine yam thagat ning bagi akoi gi leader oire haidana haiba wa na chade kaino se akoigi Congress na palingai matamda akoigi Honorable Sri Okram Ibobi naga lawgiba role se akoi siguma matamda ningjangba khara phabra na khalle karigino haitaragadi center na pham lawtho ani CM oiba yararoi haira phawda nang adu tawragadi nang si tawba yararoi haira phawbada mahakna state ki interest ki yengaga matamdugi Congress ki akoi party sina Sri Okram Ibobi na matamdugi Congress government haitare collectively as a whole duda akoi lawgiba role mayam se ngasi ima leibak Manipur gi hawrak pham maitai gi senglaba laifam len gaina tawriba mayam sigi kangla sibu kanana piramano sahi cha kaya dagi pabung khangbiramani si kaya miyan lan mi mayam na paisallaga occupy tawraga thamamma ba tawraga tawrambado yadadana lakpado Congress sarkar gi matamda ima mayam amga tawre harakanda makoina tawraga Congress ki su mogi will ama center na phananga su yaroi tawraga tawbadagi matamdogi Dr. Manmohan Singh Honorable Prime Minister na Sri Okram Ibobi na Manipur gi Chief Minister oringai da kangla gi sosina dana piramim ne ba adu dai natra ba ngasi mayam na sangaga koiba phangjari ba lai khuramba changba phangjari je sumaina khar guts laigadam ne ba matam dudagi Home Ministry dagi P Chidambaram na tharakhiba information Dimapur da yora ani Dimapur mathang Senapati Kangpokpi lakani adai mathang Ukhrul chatkani na route piraktana migi tour program pira abane ba Congress na palingai matam da the Sri Okram Ibobi na sida Chief Minister oi matam da adu misak to mathau na
matik magun lairaba misak to akoi yaroi city state ki subject law and order da yam kairakani noina phana hire so akoi ya bangomoi changhalak pa yaroi na thingri du ne ba tek ta tawro kanda siguma mayam am laiba armed forces special power act lauthok kano nationalist oi ban ha kumba leader true nationalist amana party amagi asuk chawba daita puriba nahak amana adugumba thabak to tawba hauna de haiba hauna de na Sri Okram Ibo bi the high neba matam dugi UPA government tuna adu bhawba da segment tare tagi akoi si lautho isneba armed forces special power act lautho khri du neba sumaina khara akoi si center da matang matam chana state ki yengaga khara awai khum tawna bangamba khara guts ut bangamba khara face to bangamba asigumba wangang bangamba se moina hairi gai chat panataba asigumba leader darkar oi haijabane da aduna akoi Congress party na amasung Congress ki MP na fresh mandate darkar oi leiriba sibaga chap manaraba asigumba MLA mayam si thamdana kanadre mathau tawhanse aduna akoi dissolve tawthokse haibane aduga election yam pambagi wa natte misi mina mikap mirau khol maraktu da kaisu leitaba saraga MP election nampu da tawgrim natro MP ki election bo akoi na tawge na tawru ya bro Congress party na BJP na tawjarak natro adugi chiraba timing do dadi lanbung maraktu dadi MP ki election pangthokpa ngamakanda hujik kaidobagi election tawba yaro doriba hujiki process rule manung da khoi government same ni habagi poche dumak yamna khoigi khoi unity oraga leire du yamna thuba matam ta khoi popular government ama same gani habase khoigi masak nai ba khoigi leaders singi site gi so khoi press conference press media gi thong da khoi phongdok khibasu leire bani adubu same bangam dana leire paduna another 6 months ama mo hujik se PR se extend torok pani adu itara gadi idabang gim dalak sage Lairamiba koi government adu hausi husik lairiba koi ruling party gi MLA minister oibiramba singh se koi moina Manipur da thoiba irang se lakshinba ngamdre antraga mokoi Manipur se koi gi lengak pasing ngamdre maram aduna koi process rule se center na paishalaga thawang pani hana lobu yabra kamai thamini lobu yaba natte lowga da bane keno ne adu so ai khoina natte praja amasung Congress party na lowro baywa natte State ki BJP ki leader mayam se masi lengak pahitre lengak sason to bungamdre state ki law and order ngak bungamdre maintain to bungamdre state ki subject kamaina state ki leader na utilize to gani haiba khangdre haidana makhoi ki same party ki center ki BJP ki leader na nakoi matik chadre laibak ngak bungamdre mi mamang da ikai re koi mai si thambam leitre na moi sarkar se mathau to handana thamaga PR thamjalak paneba sina akoina matik chai na taga cha de habase center da lai se kana no BJP ki makoi gi leadership na tane moina dum decide to jabane state ki BJP ki lairiba MLA minister mayam se matik cha dre habase ai khoina Congress party na natraga praja na hairu draga so center na laura iba decision sida dum uttara paneba se le miyam na haine ai khoina keno tawre na Congress party na natragana miyam na hek ama hai CM sindo haire sindoe adagi PR thamo hai thamme PR thamba matung da namu khujik namu popular government nama haire fresh mandate to amu haire kaino Congress party tawri se kaina khangna hangba miyam yauri eba BJP ra natraga BJP na thadokpa mira si karigino akoina haininge Sarkar matik zadre haibasidi aikoina haibana teba Manipur gi BJP gi matamdu gi MLA minister mayam duna kem tawdana groupism sem dana Delhi da kem tawraga Siri Biren matik zadre ma oiradi akoi BJP dai to ani support tawraroi leadership sillo na chatliba mayam do Honorable Chief Minister Hanagi Sri N Biren matik zadre haibasidi Manipur da lairiba makok ta masam hoba praja amatana haidringai da Congress party di tokro ibanne single jiba panba amatana haidrikanda makhoi gi BJP gi MLA minister masama tomdana haijaraga Delhi da chatlaga wakat charu baneba moina wakat manbadagi Sri Biren se matik chadra male na moi khara dum ba haurak paneba adayamo moina haidaba to tokrase moi matik chai cha de du di moi su leader poining bagi pam bagi ne na amarom da yenga seba ado haibase irang ama laksalle laibak thibadagi thoaningdaba thodo ama thoe kaisu BJP su thoaningam kari gi thoaningam ngani moi gi su maramdam ne mama lebak ne ado thoamdaba yabne ai samlap na
sequence ama tang thamjarake ba Okay, aduga point ama laksage ba Churachandpur da open gym aina tatna panba Churachandpur da open gym sangha ga da ba honorable chief minister na chief guest oiraga masa yaw ga da ba adugumba program do adugi venue du da vandalize toriba some group of guns amana gangster gharana adugumba gundaism bi thabak tu torakanda Manipur gi leiba press media mayam china honorable chief minister da den CM da hangakanda Churachandpur da kaim thok ten haise masi kari wakan khallaga hai gibno haibase akoi hujik pok question oina leiri ba matam du da Manipur da leiriba BJP gi MLA minister mayam se kokta leiba ki interest amta changde Manipur praja miyam gi kaim changde development gi changde education gi changde health gi changde any field da kok thada ba sangde ba kari gino hai tara gadi akoi gi honorable chief minister so ai sindor khadra na pakhat pagi somda leiriba BJP gi mayam da so leader oining bagi somda chelingai da praja kangkhong chai hobane ba kari gumba matam du da leirami ba sarkar du na BJP sarkar chena yamna vision leiba yamna adugumba wakhal khantha ba adugumba leader ama oiram batar gadi numit tu da thoiba thodok tu kari gumba achauba red signal ama ne haibase moi analyze toram godamne study toram godamne ba mafam du da tawriba lamhen tu hen ba mayam do loi pharaga lokap da logi matung ina namjhal thamam bada makha ta na akoi irang thom da basu ya ba phare Churachandpur gi open gym mai thare du su action logdre honorable CM ne action log ni na hairam maga forest office myam bit office myam mai tharaga adu dum broad daylight mai thali ji kamai no action kaim logdri ji kari gi no masi question hujik pau akoi answer phangdri ba adu kana book tawrage logi matung ina ngasi bawda kana book tawde ba adagi amok India gi second citizen of the country honorable vice president na Manipur da lakpada karigi asuk maru oiraba numit amada Manipur gumba irang yam thokan ba akoi gi kaino togan ba leibak sidai da moina haibane adu so akoi na haibana te ko asida kaidobagi aduk chaw khraba mega rally event ama moi organize to ba yahan mano karigi permission piram mano yes adu so piro yare good peta moi peace rally ne haijan mane khangde ama to bane tawram badagi mathang sum yeng biyo ba lai ba sequence rally du tawhalle ba matung da rally du da sophisticated weapon mayam pai ga chatli ba mayam do karigi pha da bano karigi book taw da bano yeng adagi amok mafam du gi SPDC karigi question taw da bano action law da bano matam du da irang thok ba numit tu da matam du da leiram ba Manipur gi DGP karigi akoi ma gi mathak te action law da bano matam du gi home minister kanano akoi chief minister na paiba portfolio oijaraga so akoi di question ji separate on hanga kani ba home minister kanano matam du gi DGP kanano ana moi si responsible oidabra moi na masigi kaino si moi accountability kaido bai oiroi doino moi da asi mayam se muk tokre si tokra matung da amok irang thoe he thokpaga nungan baga constitution na pizari ba laibak amagi head Manipur gi chief minister ningtho amada phangam thokpa magi political right constitutional rights magi hak mayam do makhoi gi BJP gi center gi leader sing jina laktana phoidana loina monbi khre unified command gi magi authority mangonda gi snatch to bi khre yes adagi Manipur gi DGP sindok bi khre security advisor Sri Kuldeep Singh Thajal within a very short period after the outbreak of that incident adoi tarde si pre-plan la question am lay ba adu su pre-plan oiram su phare oiram dra su phare si wahang moina sum lay ri haib ne thamjari se adu si mayam si la amatung da mu khara lay raga honorable Supreme Court ki chief justice na constitutional completely breakdown oire Manipur da law and order completely collapse oire fail oire haibane ba adun takpadi Manipur da akoi state subject oire ba law and order se matam du gi BJP sarkar na akoi ngak sen ba ngamdre mioi bagi lantum property mioi bagi punsi ngak pa sen ba ngamdre haibane ba asi puna maksi khangna misi mina marak tu da president rule thamdana adum kan khatlaga amuk parliament house ta Sri Amit Shah home minister na Sri N Biren ji khwaidagi full cooperation piba khwaidagi haiba inba adugumba Manipur gi leader amane aduna masidaida ma sindokpagi wafam leite en haigimne
ख्वाइदगी मतिक चाबा ख्वाइदगी हाई इनबा अखोई डे एंड नाइट पाउ फाउनरी कोऑपरेशन अदुम पिनरी अखोइना फजना यंगसल्ली हाइबनेबा सोमदसु अमो श्री एन बिरेन ना बीजेपी की लुचिंग बसिना करी हाइगी बीजेपी सरकार ना करी हाइगी ngahak laitana center na ekoi da e pau tattana ekoi phawbiri monitor center na 24/7 monitor tor lei wana ngai leite hai khibane adoi tadi Iran su control tau bangamdre leader su matik chai hairi adu kandana amuk misi mina ki peak timing ne adu ki timing du da president rule su thamde kuira matung da amuk hayeng assembly ne na haiba du da hayeng assembly session pham dore har kan du da makoi mai thiba nang dore ikai phiru khum dore har kan da kari gi makoi amuk hatu ada sida special flight akoi charter tawraga akoi Sri N Biren Kausan graga Sambit Patra ga punna thokmina raga governor gi manakta thinjal laga forcefully CM dagi resign to halli no tawge hadi mamang da torom da kari gi no adai president rule su mamang da thamam da kari gi no si mayam se si kari gi no adagi amuk hanagi home minister na akoi Sri Amit Shah na kari hai gi external aggression mapalangi illegal immigrants ki influx na maram oiraga thoanba irang adugumba makhal ama oire manipur gi crisis si na masamak na thamgi baneba record ta leiba ngataneba adagi amuk manipur gi hanagi honorable governor Anisya Uike na kari hai akoi gi more da program ama chatpada intelligence report ki matung inna akoi mapalam gi khut yaure means external aggression oire hai baneba external aggression leire hai dana union home minister masana so hairaba governor na so hairaba bhauda madubu national threat amane haina lawdadana communal class ne na ko na mu artha laiba masigi BJP sarkar se masi yengo praja yam si kadai bhauba makhoi na sanage ko ngawhan gi hai se makadang olaga thammaneba BJP che khwaidagi ai phajadabadi khangde da ado ai haininge khwaidagi oidaba ngangba machin thiba haleng balaitana machin thiba oidaba ngangba namthak toba mayamna punjalaga semba political party neba oidaba ngangba du su nganga sanune phare amarom da yara seba guts layoba mathona layoba center da face toba ngamoba aigi si matam yari ba bina mani ado asigi matang sida akoina hujik thammi basisu PR ne haise most ineffective president rule neba khwaidagi ineffective oiba khwaidagi transparency leitaba adum accountability akoi lowba ngamdaba adum president rule neba democracy chatpa leibak amada president rule thamba haibase Constitution na piriba federal structure gi provisions mayam sibu ikai khumnadaba akoi dumba khongaw na baneba constitution khongaw na baneba akoi constitutional expert pudi natte law gi expert akoi senior advocate yawbiri akoi na khangjaba ujaba dune akoi na thamjari se adu haiba mayam se magi constitution da yawriba federal spirit adagi magi democracy gi phajaraba wahan thok mayam se adu itself to manghal baneba president rule thamba haise adu bu situation na yada dana thambane haira gan de dai akoi yahalla seba point amada mo adu hairiba president rule se akoi tha taruk se mahau tangeba tangaba matung da amuk masi ke yamna effective oige se akoi hujik adu gi changes phangdra baneba adu oiba taragadi popular government ama leiram baduna su leibak ngak pungamdraba magic number leina ahan bagi tamdana akoi masing suiga sude haina BJP na tau gibaneba BJP gi first term da mathang da di akoi second term da di akoi solid absolute majority PO Manipur ji sana leba olhan gi hai gibadoneba adi prajana mandate si clear mandate ama piraga moi absolute majority piraga BJP na hai humaga palak paneba Manipur se ado da bhau moi tau bangam dra baneba hairiba mayam se moina mathau na leitaba center da akoi guts leina thengna bangam daba Manipur gi crisis issue mayam se presentation tau bangam daba neba si punamak si tawraba matung da president rule thamme na khitang sapharadra na khallu bane president rule haibase pabung ima akoi aina thamjaning base akoi na tajabada halaman singna tapi tambi bada akoi na sum thengna jarakpada PR panba matam se development su yam thui hayaba एक तो उठायरगा लंबी सोक से थुगायरगा लमहेन तुहेन बे यादे हायबा लंबी सोक से पुंगलंग लंगे हायबा कक्सिंग नुंगजिंग फजरमी बा मयाम से मतमम द प्रेसिडेंट रूल तवरमबगी अदुगी मतम द सेमदोखिबने हायबा अदुना थबक चंगहौरो प्यार लाई कांदा सिकी तिंगरोय दबने लंबी थोंग चावखटबना खम थेंगबदमने अदे करप्शन लेरोय दबने ना तवरुइबा लान लोइसनबगी इरांग लोइसनबगी खक्ता नतेबा प्यार दा कोइना तवरुइबा आसा से इन डिफरेंट एस्पेक्ट्स ऑफ आवर लाइफ कोइना आसा थमजरुबने लंबी सु सेमद्रे
development su zero oire adagi irang loisana bus hona de kariguma changes samta u phangde at least free movement si bawdi le hello tra si baw ngam de ba adoi tardi PR sidagi su akoina asa taw doi si karino popular government amana su karigumba asa amta pibidraba tunggi manglan uhandraba ngawhal laga thamaba manipur baja miyam si PR na su miyam si ngawhal laga thamaba karigumba amta tawdraba changes amta uba phangdraba adoi tardi leiri basi kanadre praja sidi dum waraga leibadi yadabani na akoi si awon ba pame election pamo bagi power shakti yamna pamo bagi na te congress party na amasung ojabi mon na hairi se akoi leibak miyam ji sum wahal laga thamdoi saruk podi leibak si bo lead tor ga chat pangam ga ba adugumba party amana public ki mandate pira kanda leibak saswan ama tawhal lasunu manipur praja miyam ji wahal le mathau tawraroi da ba mathau taw bangam da ba maming tagi oina leiba mathau na yaw da ba MLA mayam se akoi gi dummy MLA haitare BJP ki dummy MLA center ki puppet mayam se masina dum leibak makhata na saswan tawraga di lehalaga di mathau su tawdana sum thamjan bai mathau kari no ne adoi tardi mathau tawgada ba awon ba anova ma sem je fresh mandate PJ haibane ba sidi just akoi congress party ki political gain ki wana te ba fresh mandate pi bada akoi na loina karani akoi na sakar parani haiba leibra ne kana kana no loin kanar kani na akoi su loina pohobu yai loina ka gi yai khang de ba akoi praja na pija ga dabare ba mandate sidi adugi mandate to PJ haibada yam sauri ba adagi yamna pakhatli sina kari gi no ba BJP na arthalan lan halaga miyam da mi pai ba po ali si kari gi no ba aduna loisan jarakpada congress na oja bimol na khoi fresh mandate ama darkar oire leiri base khoi assembly si manipur gi assembly si dissolve tawro hai se masimuk chumba khongthang masimuk achumba khoi gi demand leitrabra haidana I smain thamjage okay am san thamikra khoi gi fresh mandate harak pasita khoi gi leiri ba khoi gi representative sings na betare tawgadoriba mathau singse pangthokpa ngamakta khogi government ama semagi matang du khogi unity oraga leiri di haraka na khogi akhoi na pamba si leader se ohening habagi governor da claim tawa wawa ngamdaba masina khogi praja singna su fresh mandate ki wafam adagi khogi MP na putora iba fresh mandate ki wafam se masina su oigani habagi wafam du su lei ai da conclusion point lak sage khoi imana so habi kre khogi pabu na so mak habi kre khogi fresh election fresh mandate tawagi wafam se tubu mamang da khogi thakar gi mamang da khoi BJP is the president fundo ki bda ko music leriba situations da ko gi fresh mandate fresh election to bagi matang na te ko gi hana leriba manipur gi leriba ko problem sing se hana solve to no bo na ga dabni habi gi podam ka sulei masi ko gi party gi na priority se ko gi manipur gi crisis se hana resolve to no bo na basin have wafam stham grabadi dubu thamkribo wafam da ko gi crisis se ko resolve to no bo hona rabra habidi praja sing na ubadi phangdaba maram aduna ko gi fresh mandate ki wafam se lakpo igdori bani masi ko gi another 6 month amo extend to credible fresh mandate or natragana popular government masi semak pangamakani hana thaza vibra dabang kim kamai thamini lo shilakpada adum tawsanabagi president rule haibtare fake PR what mak haiba nungai traso yamna mabuk phaba president rule se masi sum khara tham gi do male aduga election yam pam base moina pamaga BJP na pamaga congress ta hek injal leba bol ji congress ta langjal leba karino problem am kanna thokna ringai timing do da Sri N Biren na matam kui na uradraba matung da nong mathora aga wafam am phongdo khibane mathang de khoina sit ni phu ka ga bot ka ni na nati irang si matang da su wa ngang de leiriba prevailing situation present condition ji matang da sungang de moi party gi oiba status asi tauri ekhoina center da sumaina takchanari ekoi si gi process ta lei haidra miam da paudam bra haisu nate kuina manguraga nongma thora aga mathang gi election da di ekhoina sit ni phu ka ni hana tawra isi vote chi moina ne ba hauri je congress na nate ba ekoi gi sidi vote nong gi nate da ai kenom ta haijage ba fresh mandate ama darkar leire habati leiriba mi BJP gi elected member nen leiri myam se maming da gi oina leibani na karimta tawdrabani na thabak tawroi hardi tawrano pothagra sanoba permanently let them rest forever ado hujik kaino to hanse ba thabak tawning ba sing khara thoalla se ba kana no haibado scrutiny to thok se ba jalon nik thok se ba ado da lem ho ba lai ho ba khar du lai ja hor sano ba ado da lithagi ba mkai do lithagra sano ba kana no karino khang de XYZ oining ba oisino oining ba party mi oisino ba ado hai ri ba myam se
Laibak ki interest ne, laibak ki welfare ki damukta khallagane haibase, laibak praja miyamna su khangamani, adubu bharam chalhan naba hotnariba, sidaida confusion chalhan naba hotnaba, moi bigi propaganda the expert oiba team ghar laiba BJP gi. Moina sanabali langatane base. Congress na hujik the vote ki fresh mandate ki matang da fresh election ki matang da puthora isi bu chana ribrane. Irang si loisan gi haidana moi am ta punsan gi haidana. Kamaina BJP ka Congress ka punsan doino me. BJP ne Congress ne kamaina punsan doino ba. Tongan ba political party ne ba. Solution puthongna na ba punna phamina se all political party mi pham ko haibadana yade. Congress na all political party mi pham ko haibada sunga yade ba BJP na. Nam pho da haimandana mamangi sarkar si kai tingai da ongtanga CM secretary ta phamgre. Adagi Delhi da chache angtang nakoina luchingo center gi leader sing unaru se taksallu se Manipur gi matang da koi paudam mu se haibada BJP na sirage ga yada da ngasi ba unada da na lei sine aduga hairaga assembly da kari hai assembly da on the floor of the house matam dugi leader of the house na haibane BJP gi leader na kari hai ai gi mai ji kari puroga no aina center da chattauri si Kari mai puraga no aina center da chatlaga aina moida wa ngangu doi si haine Haryana gi election haidok padadi BJP na vote ka bagi moigi chief minister gi oath taking ceremony da di kari mai puraga chatpano khangde na honorable MLA Sri K Ranjit na hai gi bado koi miam ningjang birong ngani ba nate Irang gi misi mina mikop mirau khol matam du da vote haidok pagi marak tu da CM gi oath taking ceremony do Aduda harau tayam phonglok padi yaurim neba aduga prime minister unau home minister unau Manipur gi matang da khana nei na se har kan na kari mai pur ga chattoino ikai ne ngamoe ne kari hai ba kaino no ba Manipur gi BJP na kari huralo baino kari mara lalo bagino kari lalo baino center gi BJP syam kiri se Manipur gi BJP gi mara ji kari no kari pap tawru baino ba moina center da syam kiri se achom yam kiri se kari gino haibne da Unabang ngamdri si kari gino ba ngasi bhaw BJP da aina always aina question ani ahum sum hangjari se prime minister unabang ngamdri si kari gino amuk tang di si phongdok piro ba moina yarak ta baira honorable prime minister unabang ngamdri si Manipur gi BJP na kari gino hangaga moina home minister na sam phajana yengchali si di ni si kari pau khum no ba akoina hangmana prime minister unabang ngamdri se kari gino haiba answer do ma pibiyo ba BJP na Aduga magic number laina popular government ama sem ngamdri se kari gino sem so BJP na haibiyo ba mase leader yam oining ba BJP gi mayam sina Sri Biren Sintu okanda leader oining en tor mayam do hojik moi leader am da khanba ngamdra ba mu Sri Biren khakta na te ba moi BJP da soi je leini mayam si sune ba pulap ne ba si loina akoina sigi burden puno si Sri N Biren da taisana ba yaro ba moi BJP gi legislature mayam si so equal responsible oye ba kari gino moi na keno tori se adagi BJP si kwai nei ngak pa party am ne yo Manipur gi irang ji kuiman gre waman gre misi mina se matam sangman gre loisan na ba khotna biro haidana karam matam da loisal hangani karam matam da shanti purakani na ha Congress na BJP da question hangaga BJP na khummi noi matam da su mama ngai da su naga ku ki lan tawrami sidi maitai pangal lan tawrami sidi hatok na rami sidi haine nate sahi ani sure lan tawrisi henjal isi misi mina yamalle ware irang loisan biyo harga mama ngai da su lan tawna rami du haine nate yengo ba khoma iba answer se si kari no ba moina justify tawjari si masa mathanda si kari logic no haiba akoi di gyan ta ba phangde la ba phangde ba angak pana pik thalle ba Iyo, moin tawri miyam se aduna ai lo sanjarak pada hoina haining bade sigi ojabi mol na hai hibado masi yamna kaino tawba pot ne ba sigi president rule thamisi constitutional order se mangdhara ba kaidhara ba constitutional disorder lairi ba miyam se restore tawna na ba thamba president rule natte sidi BJP gi party gi manung gi oiba moi gi strategy ama yat pa yana na ba makhoi gi face saving oina Tuan sathaba moigi hidden policy game plan amaneba aduga last in hiding body example ama pira loisan jage aikoina BJP da yam nungai jada base BJP da oina nungai jada banate Manipuri macha ama oina aikoina makoi ju Manipur macha ne na BJP oijara so
Manipur Masatani, a quick party manager de Haiwane. A quick Sumaina Pananganger, so Lambi Ting of the Harrow when Kongani, Awabam Tari have the Winamating Panga doing a drop. Adu see Yam the Nungsi Bamarom the day. A quick Iresa, Irebaxi, the Irandam, the Poga South Minabang of the neighbor. Adu BJP leader, the Asum Yamna Usita, the Moibo Tatita Wayne Tobiba, Asuk Hantana treatment of Biba. Masi a quite no idea Habaneva, Center BJP, Manipur BJP, to meet in Gang to Hanbazina Maram or Ganda, Manipur Prazaso, to meet in Gang on the Tohaleva. Ado, I in a Pizage Halib examples is in a young Tagat Ningbagi, a quick leader, or I had a high one at a day. Kaino say, a quigi Congress na paling ay matamda. Ako'y Honorable Sri Okram Ibobi naga low hiba roles ako'y siguma matam da ningjang ba kharap phabra na khalle karigino hai taragadi center na pham lawtho ani CM oiba yararoi haira phauda nang adu tawragadi nang si tawba yararoi haira phawbada mahakna state ki interest ki yengaga matam du ki Congress ki ako'y party sina Sri Okram Ibobi na matam du ki Congress government hai tare collectively as a whole duda ako'y low hiba role mayam je ngasi imalay bak Manipur gi hawrak pham maitai gi senglaba laifam len gaina tawriba mayam sigi kangla sibu kanana piramano sahi cha kaya dagi pabung khangbiramani si kaya miyan lan mi mayam na paisallaga occupy tawraga thamamaba tawraga tawrambado yadadana lakpado Congress sarkar gi matamda ima mayam amga tawre harakanda makoina tawraga Congress ki su mogi will ama center na panangang su yaroi tawraga tawbadagi matamdagi Dr. Manmohan Singh Honorable Prime Minister na Sri Okram Ibobi na Manipur gi Chief Minister oringai da kangla gi hosina da na piramim ne ba adu dai natra ba ngasi mayam na sangaga koiba phangjari ba lai khoram ba changba phangjari je Sumaina khar guts laigadam neba matam dudagi home ministry dagi P Chidambaram na tharakiba information Dimapur da yaurani Dimapur mathang senapati Kangpokpi lakani adai mathang ukhul chatkani na route piraktana migi tour program pira abaneba Congress na palingai matamda the Sri Okram Ibobi na sida chief minister oy matamda adu misak to mathongna matik mugun lairaba misak to akoi yaroi city state ki subject law and order da yam kairakani noina phana hire so koi yabang moi changhal pa yaroi na thingri du neba tek ta tawrokanda siguma mayam am laiba armed forces special power act lauthok kano nationalist oi ban ha kumba leader true nationalist amana party amagi asuk chawba daita puriba nahak amana adugumba thabak to tawba hauna de haiba hauna de na Sri Okram Ibobi the high neba matam dugi UPA government na adu bhawba da segment tare tagi akoi si lawtho isneba armed forces special power ek lawtho khri du neba sumaina khara akoi si center da matang matam chana state ki yengaga khara awai khum tawna bangamba khara guts ut bangamba khara face to bangamba asigumba wangang bangamba se moina hairi gai chat panataba asigumba leader darkar oi haijabane da aduna akoi Congress party na amasung Congress ki MP na fresh mandate darkar oi leiriba sibaga chap manaraba sigumba MLA mayam si thamdana kanadre mathau tawhanse aduna akoi dissolve tawthokse haibane aduga election yam pambagi wa natte misi mina mikap mirau khol maraktu da kaisu leitaba saraga MP election nampu da tawgrim natro MP gi election bo akoi na tawge na tawru ya bro Congress party na BJP na tawjarak natro adugi chiraba timing do dadi lanbung marak to dadi MP gi election pangthok pangam kanda hujik kaidobagi election tawba yaro doriba smain thamjage okay am phazana thambi khra ko